Bishnupur District ki Kaibulamjau Police Station ki manung chana laiba ithing da pakhang ama leisabi amana thangna thinbadagi Yakhidre haidi Police taki fangba pau gi matung ina thaudo asing asin nungthil pung 2:04 chatpa aduai da thokibani Nupa macha ahum amadi nupi macha ahum punna mioi tarukna lautak pat yengba lakpada makhoi masal gi marakta ningai sangda narakpadagi leisabi amana pakhang amada thangna thinbadagi nupa adu laikanaba ngamdana leikhidabani hairi pau sina makha chana hai leikhidaba nupa macha adugi maming maitei salain Thiam Kungama Choi Apokpa Thiam Karuna Kawi Mahak Palace Compound Dagini Loina Thang Thili Hariba Nupi Macha Aduna Kwakatel Konjang Laikai Dagi Loitong Bampinki Kungani Thoi Kawi Thang Thilam Badagi Nupa Macha Adu Kudak Adu da PAC Morang da Pukhalaba Matung Kwakatel da Laiba Asian Hospital da refer to Rukibani Maduda Laikanaba Ngamdana Hospital da Laikidabani Hari Thaudo Sigi Matang da Kaibulamjau Police Station register Taukre Maraksida Thaudo Sigi accused Oiriba Loitong Bampinki Amasung Hiang Thang Maning Laikai Dagi Laisang Them Lanchen Ba Kun Kauba Mioi Ani Asi Ngasi Numidang Wairam Nambol Police Station da surrender Taukre Thazabayaba Mafam Dagi Press na Phangba Paugi Matung Inadi Nupi Macha Siga Laikhidraba Nupa Macha Aduga Hana Nungaina Daba Laibadagi Warishan Haduna Chamthong na Bagi Damak Maikai Adom da Chatkibani Adum Oinamak Thaudo Asi Kari Maram Dagi Thokibano Hai Bagi Chap Chaba report Amata Mari Lenaba Authority ki Maikei Dagi HWJIK Faugi Oina Di Khangalakpa Leitri Churachandpur ki District Headquarter da Administrative Center Oiriba Kuki Tribe Singi Apex Body Ama Oiriba Kuki NP Manipur ki General Secretary Kaiku Hau Gangte na ngarang thokiba office memorandum amada Manipur da Nova Popular Government ama seblakpada Kuki Jogi MLA amata na saruk yabi yaroi haina phongdorakhibagi matangda BJP Manipur Pradesh ki State President yauna party ki luchingba aniga puna luchingba ahumna wafam amata phongdo haiba Yakhidre Kuki NP Manipur na ngarang phongdorakhiba wafam asigi matangda kari leibagi haina ngasini daipa chuthekta leiba thambal sangnen da pangthokiba Dr. Syama Prasad Mukherjee gi Chamaga Kunmanga Suba Mapo Kumon Thoramda Saruk Yakhibi BJP Manipur Pradesh ki President A Sarda da Paumising na hangkiba wahangda mahangna karimata phongdo uyakide Hiramasigi matangda mahaki Maikei degi comment amata piroi haiki Amaromda Nungba Assembly Constituency degi karaktuna Manipur Legislative Assembly gi Hill Areas Committee ki Chairman su oiriba BJP ki MLA Dinganglung Gangmaina su Kuki NP Manipur ki wafam masigi matangda karimata haikide mahangna paumising da phongdo khibada Parliamentary system ki lengak lon da di party ki luchingba singna warep sing logadabani aikhoi di party ki worker oijaba khaktani haikibaga loinana Chief Secretary ki Maikei degi chahi sigi December fawbada lanjenari ba mioi sing masagi mayumda hanjil halagani phongdorakhiba wafam asidi thaganingai ni haina su phongdokhi aduga paumising na Rajya Sabha da BJP ki MP oiriba ningthau laisem masana zawbada Kuki NP Manipur gi Wafam masigi matangda hanglubada su mahangna waref khudimak central leader singna lawgadabani HWJIK fawbadi ehaki Maikei degi karisu phongdokningai leite haiki panba yabadi Kuki NP Manipur gi Maikei degi ngarang phongdorakhiba wafam ado Churachandpur gi Bizangda laiba NPSC ki secretary ta tha sigi marida Kuki NP Manipur ki tongan ba unit singi mi single loina na pangthokiba mifamda amato ina yanaduna lawkiba waref ni hairakibani mifam aduda Kuki Student Organization General Headquarters KSOJIK2 Kuki Mla Lompi General Headquarters KKLJIK2 Kuki Christian Leaders Forum KCLF Kuki Women's Union General Headquarters KWUJIK2 Kuki Women Organization for Human Rights General Headquarters KWOSRGHQ Kuki Chiefs Association Manipur KCAM yauna Kuki NP ki District Unit amasung Head of Department singna saruk yakibani hairi NPSC na ngarang phongdorakhiba wafamda mifam asina lawkiba atopa waref amadana Kuki jo miyamna fibam amata da Kuki singi ancestral land culture identity political solution amasung economic rights sing compromise tawroi haiba wafam su phongdorakibani China gi khulai da Pakistan makha ta na thajaba thamlaroi India na handak operation sindur chathaduna landakhiba da Pakistan lupa crore lising kaya tingna China dagi laikhiba khulai singna ngakthokpa ngamkhidabadagi China gi khulai singna thajaba lairaktabadagi Pakistan na lan gi khulai US dagi oina lainaba thawrangkhre hairi report asigi matungina Pakistan gi Field Marshal Asim Munir US ta chaluraba matungda Air Force ki Chief Zahir Ahmad Vavarsidu America da chatuna langi khulai leinabagi matangda khana nainaba hokre amaromda Pakistan gi thawong asina China na Pakistan gi luchingba singda thamlamba thajaba pumnamak mangkhiba yai haina su expert singna phongdok narakre hairi Russia na nuclear submarine amadi caliber missile pirakadauri Russia ki President Vladimir Putin na makhoi gi matik mayai leiraba nuclear submarine amadi caliber missile na chingba piraklagani haina report amana phongdorakli
India amadi Russia laiba anigi marakta langi khulaigi taunakhiba deal amagi matung ina Russia na karigumba India da nuclear submarine amadi caliber missile piraklabadi laiba asigi navy gi mapangal amuka hena kangkhatpa ngamlagani tawbada bo hariba langi khulai sing asi lakadoriba chahi 2028 ta thunglaba yai haidi COVID vaccine kaplubadagi heart attack tawi hariba CM lale haijaba yana leire COVID-19 laina laichattagi ngakthoknaba paksana kapkhiba vaccine na maram oiraga miyoibada heart attack thoale hariba Karnataka Chief Minister Sire Miyamda Lale Hajabayana Lerakre Hari BJP ki luching ma ama soiriba Karnataka Chief Minister Sire Leibak Miyamda Lale Hajagadabani Haina medical gi expert sing na demand torakre Hari Panbaya badi haukiba numit kharani gi mamangda Karnataka Chief Minister Sire COVID vaccine kapadagi miyoi kaya heart attack tawduna sire haina phongdurakpadagi Leibak Miyam khang Kamthengna Pakanarakibani, Loinana Indian Council of Medical Research, ICMR National Center for Disease Control, NCDC, Amadi Delhi gi AIMS na chingba medical gilam damang jail thana chaliba organization singna COVID vaccine gi matangda scientist singda research tawhanduna Karnataka Chief Minister Siddaramaya phongdokliba wafam asi kadai fawba chumbano haina thijin hankibani Tijin kiba aduda scientist singna COVID vaccine na maram oiraga miyoi bada heart attack thohande haiba khangmangam lakhibani panbe yabadi India khaktana tuna malemgi leibak kayada COVID laina laichettagi ngakthongna ba kafliba vaccine adu India gi Prime Minister Narendra Modi gi miyeng makhada puthokhan kiba vaccine amani vaccine asina India da leiba miyoi singna natana malemgi leibak kayada kafki adubo hojik fawbagi oina COVID vaccine na maram oiraga miyoi bada heart attack thoali haibagi chapchaba khudam Phangbalai Haidi. British ki fighter jet F-35B social media da karem nabi kray. Britain ki khwaidagi afaba makhal gi advance oiraba steel fighter jet amani haina lawnariba F-35B mechanical problem lakpadagi Kerala da haukiba numit kharani dagi taadun lairkhiba aduda social media da Britain ki fighter jet F-35B gi model bu pen drive amagi matau gumna memasem duna Karem Kathaina Rakre Hari Panba Yabadi Britain ki fighter jet F-35B asi malemgi matik mayai leraba fighter jet singi manungda amani hana lawnakibani adubu technical issue khara dagi Kerala da emergency landing tawkibani hari chahi ani fajilaklaba Gaza gi lan loisinaba Benjamin Netanyahu amadi Donald Trump ka wari sanaba hokre Iran dagi Afghan macha singchat khina balaw thorakre Chahi ani fajilaklaba Gaza gi lan loisinba ngamnabagi damak Donald Trump amadi Benjamin Netanyahu ani gi marakta wari saba hokre haina report amana phongdurakli Panba yabadi chahi ani fajilaklaba Gaza gi lan asida Israel gi lan misingna hojik fawbada Palestinian 57,418 hena hatkhre aduga miyoi 1,36,261 romna hena so apan nangankre haukiba pung kunmari asida su Israel na Gaza city da bomb thadaduna Palestinian humpudaraga nipan rom su hatuk pikre hari nakala marom da Gaza gi lan loisina ba honarabasu Israel gi lan mising na Gaza da air strike chathaduna landabagi thabak lepa leitri adubulana si loisina ba akanba pressure malem gi leiba kaya da gi lakpana maram oiraga Israel gi delegation team amako Qatar da chattuna lan loisina ba wari sana ba hauragani hari Qatar da pangthokadawriba mifam aseda Israel gi official sing amadi Hamas gi makok thongba luchingba singa ceasefire gi matang da wari sana gani ningsingba yabadi Gaza da sokna ribalana si loisina bagi damak tangka kaya thokna wari sana khrabani loinana Hamas na fakiba Israel macha sing tangka kaya thokna thadorakhiba su leikhrabani adubu ceasefire gi ahum suba tangka ki wari sana ba haurakpada nakalani gi marakta yanaba purakpa ngamdabadagi ceasefire gi wari mai pakpa ngamkhidabani haujik su Hamas gi makuta Israel macha 50 rom faduna leiri Israel macha 50 rom asigi manungda miyoi kharadi hatok pikre haibagi paw laktabasu natte Israel macha 50 asigi manungda chapchana miyoi kaya hingli haiba ngamdri chairak asida Israel amadi Iran gilan loisin khrabasu leiba asida leiriba Afghanistan macha kaya Iran thadok tuna chatkhigadabani haina lauthorakpadagi karamba anauba lan amaga amuk tholakadage haibagi mipaiba poknaba hokre Report amagi matung ina June thada khakta Israel na chatharakiba attack aduna maram oiraga Afghan macha lakh ani hena chatkiba laikhrabani haujikso Iran thadokuna chatriba Afghanistan macha sing athubada Iran thadokuna chatkadabani hana lauthorakibani karigumba thuba matamda Iran da lairiba Afghanistan macha sing chatkidrabadi phaba punbagi thabak chatharaklagani hana su lauthorakibani hairi quality yaudaba helmet saba amadi yonba sing action laukhanaba center na state khudingmakta khangankre New Delhi da substandard oiba helmet lising ahum gi mathakta fagatkre Quality yaudaba helmet saba amadi yonba singi mathakta akanba miyeng changnaba center na state pumnamakta khangankre kangkhung ani panba gari thauba miyoi sing khudongthiba nanghandanabagi pandamda
Department of Consumer Affairs amadi Bureau of Indian Standards BIS na gari macha thoriba leba asigi mioi pumnama afaba makalgi BIS na certify tawraba helmet khaktamak sizinana appeal tawki India ki tongan ba mafam da hauji kangkhongani panba gari crore kungama thoi hena thaunari haina paladuna Department of Consumer Affairs na thadorpa state amana hai Motor Vehicle Act 1988 ki matung ina kangkhongani panba gari thauba amadi tongliba mioi pumnama helmet upa mathau tai Adubu quality yaudaba helmet uppana maram oiraga gari macha thongliba mioi sing khudong thiba nanghanba yabagi fibam da leire Kumja 2021 dagi hauna miyam da faba makal gi helmet ufanna ba thawrang lokhalak paga loinana laiba sigi mafam pumna makta yoliba helmet singda IAS mark yaugadabani haina khangan ba laikre chaiyesi gi jun tha fawbada BIS ki license pairoga helmet saba company chamaga humputara ga taruk laiba asida leire haiba chapchana khangmangam ki Adumoina maglambi mapalda ifong fong na yoliba helmet sing BIS ki certificate yaud bagal loinana ISI mark yaudi maduna maram oiraga gari macha thoriba sing khudong thiba mayong na bayabagi fibam da leiri haina Department of Consumer Affairs ki statement amana phongdoki Leibaki mafam pumna makta afaba makhal gi helmet puthokhan nabagi pandam da BIS na matam gi oina factory amadi market ta yoliba helmet sing fibam Yengsendu laki mamang chehida tongan mafam dagi khumgalakba helmet chamanga changeng tawduna yengkhibaga loinana kanglon gi wangmada BIS standard mark napsil lamba helmet kayamram fagatpangam ki capital city Delhi khakta da helmet puthokpa company mapan dagi quality yaudaba helmet chaniga yangkhai rom fagalaba company sing lisingani ga chamnga rom fagalaba company sing adugi license kakpa laikre lamina kal da helmet yoliba mioi taraga tarek ki mathakta Action lokat paga loinana quality yaudaba helmet chamanga rom so fagat pangam ki mamang the Department of Consumer Affairs na laiba sigi district collector DC amagi district magistrate DM khudingmakta aiba cherol thadna quality yaudaba helmet yoliba mioi singi mathakta matik chaba action lokhana ba khangan khrabani Aramba Tengo giluching purel koronga makhuman gabde de gilo kocher ke mangda tariba 2026 ki April dagi haugadoriba census thiba sigi mamangda aikhoi kari tausige khanna bane faida thum thau ngari ngatai gi kaisuna tabawarida Huna laidoi saruk Aramba Tengo gi PRO Robin mangang khuriak punggi update dagi lokat jarake yekna ba kuki na mai thadok pi khraba yum kai kaya masagi computerized pata su leijariba mai hek thakhibaga police ta su FIR tawjakhraba sing asibu nohongna na kuki na adugumba tawkhiba leite mai thakhide mai de yum leite haiduna official claim tawbagi thabak kana chatharagli mi gi dei kok thada basugleble te ekhoi gi dinga sina kadai da hausi hayeng na kadai da kumhai haiduna thinari IDP singsu nakhoi cham manaduna punna leminadragadi amagi mathang tawroktuna nasana sagi ingkol mitop na loina lawkhrani aingonda masigi wakat kaya la e hauji adubu mari lenaba police ta court ta aina yam phajana pauta kaya piraga pau fauna halaga chalhali honorable government da chi ihali laithok piganuko migidi khulai gilan toroktre kok kilan kanna torokli kanglai pa punba kholaw ge update gi lokot charake Burma da kapna bada Mizoram dagi CNDF ta yawba kuki jo ama sikre